ꯆꯦꯛꯁꯤꯟꯅ ꯎꯔꯨꯕ ꯂꯩꯇ꯭ꯔꯒꯁꯨ ꯄꯥꯊꯧꯅ ꯂꯥꯞꯅ ꯐꯪꯕ ꯄꯥꯎꯗ ꯅꯨꯄꯤꯁꯨ ꯅꯣꯡꯄꯣꯛꯂꯣꯝꯗꯒꯤ ꯍꯦꯛ ꯊꯣꯛꯈꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯄꯥꯎ ꯐꯪꯂꯦ꯫ ꯈꯥ ꯁꯅꯥꯊꯣꯡ ꯈꯛꯇꯅꯤ ꯑꯪꯒ꯭ꯔꯦꯖ ꯁꯤꯐꯥꯏꯁꯤꯡ ꯂꯩꯕ, ꯑꯇꯩ ꯊꯣꯛꯄ ꯌꯥꯕ ꯊꯣꯡꯁꯤꯡꯗ ꯃꯈꯣꯏ ꯂꯩꯇꯦ, ꯂꯩꯔꯕꯁꯨ ꯃꯅꯨꯡꯗꯅꯤ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯅ ꯈꯥ ꯁꯅꯥꯊꯣꯡ ꯈꯛ ꯈꯥꯛꯂꯒ ꯁꯅꯥꯊꯣꯡ ꯈꯨꯗꯤꯡ ꯆꯤꯡꯅꯔꯣꯏꯗꯕ ꯃꯑꯣꯡꯗ ꯁꯦꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯅꯣꯡꯄꯣꯛꯇ ꯊꯣꯛꯏ ꯈꯪꯕꯅ ꯕꯣꯏ ꯃꯁꯥꯃꯛ ꯌꯥꯎꯅ ꯅꯣꯡꯄꯣꯛꯊꯣꯡꯗ ꯂꯩꯈꯤ꯫ ꯊꯥꯖꯕ ꯋꯥꯠꯄ ꯑꯋꯥꯡꯂꯣꯝꯗ ꯃꯩꯔꯥꯕ ꯂꯩ꯫ ꯋꯥꯜ ꯋꯥꯡꯃ ꯑꯗꯨꯗ ꯎꯅꯥ ꯂꯦꯡꯕ ꯑꯃꯗꯤ ꯃꯤꯅ ꯂꯣꯟꯅ ꯆꯠꯄꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯇꯥꯔꯛꯇꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯅ ꯍꯥꯏꯅ ꯃꯤꯠꯃꯥꯡꯃꯛꯇꯗ ꯐꯟ ꯆꯣꯡꯊꯔꯛꯂꯕꯗ ꯃꯩꯔꯥꯕ ꯈꯪꯂꯦꯞ ꯂꯦꯞꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠꯇ パꯏꯔꯝꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯆꯞ ꯆꯥꯅ ꯅꯨꯄꯤꯗꯨꯒꯤ ꯀꯣꯛꯇ ꯊꯝꯃꯤ꯫ ꯑꯃꯝꯕꯅ ꯃꯝꯂꯕ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯊꯣꯡꯒꯤ ꯃꯆꯦꯠ ꯑꯃꯠꯇ ꯎꯗꯦ꯫ ꯎꯅꯤꯡꯕꯁꯨ ꯄꯣꯛꯇꯕꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯀꯔꯤ ꯍꯥꯏꯈꯤ? ꯀꯪꯂꯥꯒꯤ ꯋꯥꯡꯃꯗ ꯅꯪ ꯑꯩ ꯊꯦꯡꯅꯗꯕ ꯂꯥꯏ ꯈꯨꯔꯨꯝꯃꯨ꯫ ꯀꯔꯤꯒꯨꯝꯕ ꯊꯦꯡꯅꯔꯕꯗꯤ ꯑꯩ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ." ꯁꯅꯥ ꯏꯕꯦꯝꯃ ꯈꯨꯝꯗꯦ꯫ ꯃꯃꯥꯏ ꯅꯥꯛꯌꯦꯠ ꯍꯥꯏꯐꯦꯠ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯃꯤ ꯀꯌꯥꯝ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯁꯍꯨꯝ ꯈꯪꯗꯣꯛꯏ꯫ ꯃꯇꯧꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯕꯗ ꯃꯁꯥꯗꯨ ꯁꯦꯝ ꯁꯥꯏ꯫ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯩꯔꯥꯕꯕꯨ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯌꯦꯡꯂꯝꯂꯒ ꯄꯨꯛꯆꯦꯞꯇ ꯌꯦꯛꯂꯤꯕ ꯃꯥꯒꯤ ꯃꯌꯦꯛ ꯊꯣꯛꯄ ꯊꯥꯡ ꯑꯗꯨ ꯐꯠ ꯁꯠꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯩꯔꯥꯕ ꯈꯨꯕꯤ ꯑꯗꯨꯅ ꯅꯣꯡꯃꯩꯒꯤ ꯇ꯭ꯔꯤꯒꯔꯗꯨ ꯐꯠ ꯆꯤꯡꯏ꯫ ꯃꯈꯣꯜꯗꯨꯗ ꯆꯞ ꯂꯦꯞꯄꯤ ꯅꯨꯄꯤꯗꯣ꯫ ꯊꯕꯛ ꯑꯗꯨ ꯊꯤꯟꯊꯅꯤꯡꯗ꯭ꯔꯗꯨꯅ ꯃꯩꯔꯥꯕ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯉꯥꯟꯕ, ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯜꯂꯨ, ꯃꯆꯤꯟꯁꯨ ꯃꯦꯜꯂꯨ꯫ ꯃꯐꯝꯁꯤꯗ ꯃꯥꯕꯨ ꯍꯥꯠꯄ ꯌꯥꯔꯣꯏ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯥꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ꯫ ꯑꯗꯨꯕꯨ ꯃꯐꯝꯁꯤ ꯀꯪꯂꯥꯅꯤ, ꯑꯩꯈꯣꯏꯒꯤ ꯆꯦꯟꯐꯝ ꯂꯩꯔꯣꯏ." ꯋꯥꯍꯩꯗꯨꯗ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯇꯨꯡꯗ ꯂꯩꯕ ꯅꯨꯄꯥꯁꯤꯡꯒꯤ ꯃꯔꯛꯇ ꯉꯥꯟꯕ ꯌꯥꯍꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯃꯩꯔꯥꯕ ꯑꯃꯨꯛ ꯍꯟꯅ ꯀꯧꯏ, "ꯉꯥꯟꯕ, ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯥꯕ꯭ꯔꯥ? ꯅꯨꯄꯤꯁꯦ." ꯁꯅꯥ ꯏꯕꯦꯝꯃ ꯂꯣꯟꯅ ꯅꯣꯛꯈꯤ꯫ ꯃꯥꯅ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯇꯨꯡꯗ ꯂꯦꯞꯂꯝꯕ ꯅꯨꯄꯥ ꯑꯃꯅ ꯃꯩꯔꯥꯕꯒꯤ ꯅꯥꯔꯨꯝꯗ ꯅꯣꯡꯃꯩ ꯃꯇꯣꯟ ꯊꯝꯂꯛꯂꯦ꯫ ꯃꯩꯔꯥꯕ ꯃꯃꯤꯠ ꯑꯣꯟꯈꯠꯇꯨꯅ ꯇꯨꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯆꯦꯞꯄꯤ꯫ ꯃꯤꯀꯨꯞ ꯑꯃꯗ ꯑꯣꯏꯈꯤꯕ ꯃꯇꯧꯗꯨ ꯁꯨꯞꯅ ꯇꯥꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯒ꯭ꯌꯥꯟ ꯇꯥꯕꯅ ꯅꯨꯄꯥꯗꯨ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯂꯒ ꯏꯇꯞ ꯇꯞꯅ ꯍꯪꯉꯤ, "ꯉꯥꯟꯕꯔꯥ?" "ꯃꯥꯅꯤ ꯌꯥꯝꯕꯨꯡ." ꯉꯥꯟꯕꯅ ꯃꯩꯔꯥꯕꯗ ꯑꯗꯨꯝꯅ ꯇꯧꯔꯦ ꯈꯪꯕꯅ ꯂꯦꯞꯂꯤꯕ ꯑꯇꯣꯞꯄ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯣ? ꯅꯪ ꯍꯤꯡꯒꯅꯤ ꯈꯟꯕ꯭ꯔꯥ ꯉꯥꯟꯕ? ꯌꯥꯝꯕꯨꯡꯗ ꯊꯝꯂꯤꯕ ꯅꯣꯡꯃꯩꯗꯣ ꯈꯨꯗꯛꯇ ꯊꯥꯗꯣꯛ, ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯅꯤ." ꯉꯥꯟꯕ ꯈꯨꯝꯗꯦ꯫ ꯃꯈꯨꯠꯇꯨ ꯃꯆꯤ ꯂꯦꯡꯗꯦ, ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯩꯔꯥꯕꯒꯤ ꯅꯣꯡꯃꯩꯁꯨ ꯃꯆꯤ ꯂꯦꯡꯗꯦ꯫ ꯉꯥꯟꯕꯗꯨ ꯁꯤꯕ ꯀꯤꯗ꯭ꯔꯦ ꯈꯪꯂꯕꯗ ꯃꯩꯔꯥꯕ ꯇꯞꯂꯞ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯉꯥꯟꯕ, ꯑꯩꯒꯤ ꯀꯥꯡꯈꯗ ꯀꯨꯟꯕ ꯂꯤꯟꯁꯤꯡꯒꯤ ꯃꯔꯛꯇ ꯅꯪꯁꯨ ꯌꯥꯎꯔꯝꯂꯤꯗꯅ." ꯉꯥꯟꯕ ꯏꯇꯞ ꯇꯞꯅ ꯈꯨꯝꯃꯤ, "ꯌꯥꯝꯕꯨꯡ, ꯑꯩꯒꯤ ꯅꯣꯡꯃꯩ ꯃꯔꯨꯁꯤ ꯌꯥꯝꯕꯨꯡꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨꯒꯤ ꯇꯨꯡ ꯏꯟꯒꯗꯕ ꯅꯣꯡꯃꯩꯅꯤ꯫ ꯃꯉꯣꯟꯗ ꯁꯣꯛꯇ꯭ꯔꯤ ꯃꯈꯩ ꯑꯩ ꯌꯥꯝꯕꯨꯡꯗ ꯁꯣꯛꯆꯔꯣꯏ꯫ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯏꯆꯝ ꯆꯝꯕꯅꯤ, ꯅꯨꯄꯤꯗꯨ ꯊꯥꯗꯣꯛꯄꯤꯈ꯭ꯔꯒ ꯌꯥꯝꯕꯨꯡꯅ ꯑꯩꯉꯣꯟꯗ ꯇꯧꯅꯤꯡꯕ ꯇꯧꯕꯤꯌꯨ." ꯃꯩꯔꯥꯕ ꯃꯆꯤ ꯂꯦꯡꯗꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯣꯡꯄꯣꯛꯂꯣꯝꯗ ꯂꯩꯔꯝꯕ ꯕꯣꯏ ꯅꯨꯄꯥ ꯑꯅꯤꯗꯨꯒ ꯂꯣꯏꯅꯗꯨꯅ ꯃꯥꯅ ꯍꯥꯟꯅ ꯂꯥꯛꯏ꯫ ꯃꯝꯂꯕꯁꯨ ꯃꯝꯅ ꯃꯑꯣꯡ ꯃꯇꯧꯁꯤꯡꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯕꯅ ꯄ꯭ꯔꯕꯛ ꯆꯪꯁꯤꯜꯂꯛꯂꯒ ꯃꯩꯔꯥꯕꯗꯒꯤ ꯂꯥꯞꯇꯛꯅ ꯂꯦꯞꯄꯤ꯫ ꯉꯥꯟꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯅꯣꯡꯃꯩꯗꯨ ꯊꯥꯗꯣꯛꯄꯤꯌꯨ ꯌꯥꯝꯕꯨꯡ꯫ ꯑꯃꯨꯛꯁꯨ ꯍꯟꯅ ꯍꯥꯏꯖꯔꯤ, ꯃꯥꯕꯨ ꯍꯦꯛ ꯁꯣꯛꯄ ꯃꯤꯀꯨꯞꯇ ꯑꯩꯁꯨ ꯌꯥꯝꯕꯨꯡꯕꯨ ꯁꯣꯛꯀꯅꯤ꯫ ꯑꯩ ꯁꯤꯕ ꯀꯤꯗꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯁꯤꯅ ꯁꯣꯏꯗꯅ ꯎꯕꯤꯔꯝꯂꯅꯤ꯫ ꯅꯣꯡꯃꯩꯗꯨ ꯊꯥꯗꯣꯛꯄꯤꯌꯨ ꯌꯥꯝꯕꯨꯡ." ꯃꯇꯧ ꯑꯗꯨꯐꯥꯎ ꯃꯩꯔꯥꯕꯅ ꯃꯆꯤ ꯂꯦꯡꯂꯛꯇꯕꯗ ꯕꯣꯏ ꯄꯥꯈꯠꯅ ꯌꯣꯝꯂꯕ ꯃꯤꯍꯨꯜ ꯑꯗꯨ ꯐꯥꯊꯗꯨꯅ ꯇꯥꯍꯥ ꯇꯥꯍꯥ ꯈꯣꯟꯖꯦꯜ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯃꯩꯔꯥꯕ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯏꯊꯤꯔꯁꯤ, ꯈꯨꯠꯂꯥꯏ ꯊꯥꯗꯣꯛ꯫ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯤꯅꯥꯏ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯅꯪꯕꯨ ꯃꯥꯡꯍꯟꯅꯤꯡꯗꯦ꯫ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛ, ꯃꯩꯔꯥꯕ, ꯑꯩꯈꯣꯏ ꯀꯨꯏꯅ ꯂꯩꯕꯁꯨ ꯌꯥꯔꯣꯏ." ꯅꯨꯄꯥꯗꯨ ꯊꯥꯗꯣꯛꯇ꯭ꯔꯦ꯫ ꯍꯦꯟꯅ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯅꯈꯤ? ꯑꯩꯅ ꯀꯔꯤ ꯍꯥꯏꯈꯤ? ꯑꯩꯒꯤ ꯈꯨꯠꯃꯛꯅ ꯃꯥꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯈꯨꯠꯁꯥ ꯑꯃ ꯂꯦꯡꯕꯗ ꯁꯤꯔꯒꯗꯕ ꯃꯥꯅ ꯑꯩꯒꯤ ꯃꯥꯡꯗ ꯂꯩꯔꯕ ꯃꯇꯝꯁꯤꯗ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯎ ꯍꯥꯏꯔꯤꯁꯦ? ꯆꯨꯝꯃꯤ, ꯅꯪꯅ ꯃꯥꯕꯨ ꯍꯥꯠꯈꯤꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯅꯤꯡꯇꯝꯕꯗꯤ ꯃꯥꯕꯨ ꯍꯥꯠꯂꯒ ꯐꯪꯂꯣꯏ꯫ ꯅꯪꯅ ꯃꯥꯕꯨ ꯍꯥꯠꯂꯕꯗꯤ ꯅꯪꯉꯣꯟꯗ ꯅꯣꯡꯃꯩ ꯇꯝꯂꯤꯕ ꯑꯪꯒ꯭ꯔꯦꯖꯀꯤ ꯃꯤꯅꯥꯏ ꯑꯗꯨ ꯃꯊꯧ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯑꯩꯅ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯔꯤ, ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯎ ꯃꯩꯔꯥꯕ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯏꯊꯤꯔꯁꯅꯨ." ꯑꯔꯣꯏꯕ ꯋꯥꯍꯩꯗꯨꯅꯤ ꯃꯩꯔꯥꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯗꯕ ꯑꯃꯁꯨꯡ ꯊꯃꯣꯏꯕꯨ ꯌꯥꯝꯅ ꯁꯣꯛꯍꯟꯕ ꯋꯥꯍꯩ꯫ ꯅꯨꯄꯤ ꯑꯃꯗ ꯑꯁꯨꯛ ꯊꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯥꯏꯊꯤꯕꯁꯤꯅ ꯃꯥꯒꯤ ꯋꯥꯈꯜꯕꯨ ꯌꯥꯝꯅ ꯂꯩꯇꯥꯐꯝ ꯈꯪꯍꯟꯗꯕ ꯑꯃ ꯑꯣꯏꯒꯗꯧꯔꯦ꯫ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯗ ꯃꯥꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯍꯥꯠꯍꯧꯗ꯭ꯔꯕꯗꯤ
ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯐꯝ ꯈꯪꯂꯔꯣꯏ ꯍꯥꯏꯕ ꯏꯍꯨꯜ ꯑꯃ ꯂꯥꯛꯇꯨꯅ ꯃꯩꯔꯥꯕ ꯍꯥꯏꯊꯔꯛꯂꯕ ꯅꯣꯡꯃꯩꯒꯤ ꯃꯇꯣꯟ ꯆꯨꯝꯗ꯭ꯔꯤꯡ ꯑꯃꯨꯛ ꯊꯥꯡꯒꯠꯂꯤ꯫ ꯁꯣꯏꯗꯅ ꯀꯥꯞꯈ꯭ꯔꯒꯅꯤ, ꯀꯥꯞꯈ꯭ꯔꯕꯗꯤ ꯉꯥꯟꯕꯅꯁꯨ ꯃꯩꯔꯥꯕꯕꯨ ꯍꯥꯠꯈ꯭ꯔꯒꯅꯤ ꯈꯜꯂꯨꯕꯗ ꯕꯣꯏ ꯄꯥꯈꯠꯄ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯅꯤꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯃꯩꯔꯥꯕ, ꯅꯪ ꯑꯩꯈꯣꯏꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯁꯅꯥꯒꯤ ꯈꯜꯂꯨ꯫ ꯀꯩꯁꯨ ꯂꯩꯇꯕ ꯃꯤ ꯑꯃꯒꯤ ꯃꯔꯝꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯃꯥꯡꯂꯒ ꯑꯉꯥꯡꯗꯨꯅ ꯑꯣꯏꯍꯧꯒꯗꯕꯗꯨ ꯅꯪ ꯃꯨꯟꯅ ꯈꯜꯂꯨ꯫ ꯅꯪꯕꯨ ꯃꯥꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯤꯡꯃꯤꯟꯅꯒꯅꯤ ꯍꯥꯏꯕꯗꯥꯏ, ꯅꯪꯕꯨ ꯁꯅꯥ ꯅꯨꯡꯁꯤ ꯍꯥꯏꯕꯗꯥꯏꯅꯦ ꯃꯩꯔꯥꯕ? ꯍꯥꯏꯊꯔꯤꯕ ꯏꯟꯅꯐꯤ ꯃꯔꯨꯝꯗꯒꯤ ꯃꯥꯕꯨ ꯂꯣꯟꯅ ꯌꯦꯡꯂꯛꯏ꯫ ꯊꯃꯣꯏꯗ ꯀꯔꯤꯅꯣꯃ ꯇꯧꯈꯤ, ꯌꯥꯝꯅ ꯅꯥꯕ ꯆꯩꯅꯥ ꯑꯃ ꯐꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯃꯥꯅ ꯌꯦꯡꯅ ꯌꯦꯡꯅ ꯃꯉꯣꯟꯗ ꯇꯝꯂꯝꯕ ꯅꯣꯡꯃꯩ ꯃꯇꯣꯟꯗꯣ ꯇꯞꯅ ꯇꯞꯅ ꯍꯩꯊꯈ꯭ꯔꯦ꯫ ꯇꯞꯅ ꯇꯞꯅ ꯊꯥꯗꯣꯛꯇꯨꯅ ꯅꯣꯡꯃꯩ ꯑꯗꯨ ꯂꯩꯃꯥꯏꯗ ꯃꯈꯣꯜ ꯊꯣꯛꯅ ꯊꯥꯗꯈꯤ꯫ ꯃꯩꯔꯥꯕꯅ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯈꯤꯕꯗꯨꯗ ꯉꯥꯟꯕ ꯇꯥ ꯁꯅꯥ ꯏꯕꯦꯝꯃꯗ ꯍꯥꯏꯔꯛꯏ, ꯆꯠꯄꯤꯔꯣ ꯏꯕꯦꯝꯃ, ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯄꯤꯔꯣ, ꯇꯨꯡ ꯍꯟꯅ ꯌꯦꯡꯕꯤꯔꯝꯒꯅꯨ꯫ ꯋꯥꯍꯩꯗꯨꯗ ꯃꯥꯒꯤ ꯃꯥꯡꯈ꯭ꯔꯕ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ꯫ ꯐꯨꯟꯒꯠꯂꯨꯕ ꯁꯣꯔꯗꯨ ꯈꯪꯍꯣꯟ ꯍꯣꯟꯊꯔꯝꯂꯒ ꯁꯅꯥ ꯏꯕꯦꯝꯃ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯊꯣꯔꯛꯂꯦ꯫ ꯇꯨꯡ ꯍꯟꯅ ꯍꯟꯅ ꯌꯦꯡꯂꯝꯃꯤ ꯉꯥꯟꯕꯅ ꯅꯣꯡꯃꯩ ꯅꯝꯍꯧꯕ ꯅꯨꯄꯥꯗꯣ, ꯇꯨꯡ ꯍꯟꯅ ꯍꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯃꯒꯨꯝꯅ ꯃꯥꯏꯊꯤꯔꯦ ꯍꯥꯏꯕ ꯃꯁꯥꯅ ꯌꯥꯖꯔꯕ ꯄꯥꯡꯗꯕ ꯂꯥꯟꯃꯤ ꯑꯃꯒꯨꯝ ꯃꯩꯔꯥꯕ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯦ꯫ ꯆꯦꯟꯈꯤꯕ ꯃꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯛꯇꯦ, ꯇꯨꯝꯄꯛ ꯂꯦꯛꯇꯨꯅ ꯂꯩꯍꯧꯋꯤ꯫ ꯀꯅꯥꯒꯤꯗꯃꯛ? ꯃꯥꯒꯤ ꯏꯕꯦꯝꯃ ꯁꯅꯥꯒꯤꯗꯃꯛ꯫ ꯊꯥꯕꯜ ꯃꯥꯗꯤ ꯂꯩꯁꯤꯟꯈ꯭ꯔꯦ꯫ ꯅꯣꯡ ꯃꯥꯁꯨ ꯉꯥꯟꯒꯗꯧꯔꯦ꯫ ꯀꯣꯔꯣꯡ ꯃꯅꯝ ꯂꯥꯛꯂꯕꯗ ꯆꯦꯛꯂꯥ ꯁꯪꯒꯨ ꯁꯪꯒꯨ ꯃꯍꯨꯝꯗꯒꯤ ꯄꯥꯏꯊꯣꯔꯛꯂꯦ꯫ ꯃꯥꯂꯦꯝꯅ ꯏꯃꯝ ꯃꯝꯂꯤ, ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯝꯗꯥꯏ꯫ ꯃꯅꯥꯏ ꯑꯆꯥꯟꯕꯤ ꯇꯨꯝꯊꯗ꯭ꯔꯤ ꯃꯦꯟꯖꯣꯔꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯝꯂꯒ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯑꯣꯟꯗꯨꯅ ꯁꯅꯥ ꯏꯕꯦꯝꯃꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯆꯨꯔꯤ ꯇꯥꯐꯝꯗ ꯂꯦꯞꯇꯨꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤ꯫ ꯂꯥꯡꯇꯛꯅꯅ ꯑꯃꯨꯛ ꯌꯦꯡꯉꯤ ꯁꯪꯒꯣꯏꯒꯤ ꯂꯥꯏꯕ꯭ꯔꯤ ꯃꯩ ꯉꯥꯅ ꯊꯥꯜꯂꯤ꯫ ꯅꯤꯡꯊꯦꯝ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯈꯪꯉꯤ, ꯍꯨꯔꯥꯟꯕ ꯑꯅꯤꯃꯛ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ꯫ ꯍꯥꯟꯅ ꯍꯜꯂꯛꯄꯗꯣ ꯃꯥꯒꯤ ꯏꯕꯦꯝꯃ ꯁꯅꯥ ꯑꯣꯏꯔꯕꯗꯤ ꯈꯟꯗꯨꯅ ꯂꯩ꯫ ꯑꯗꯨꯒꯨꯝꯂꯕ ꯆꯩꯔꯛ ꯑꯗꯨꯗꯅꯤ ꯇꯞꯂꯤ ꯇꯞꯂꯤ ꯏꯁꯩ ꯉꯪꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗꯣ꯫ ꯍꯧꯅꯔꯨꯕ ꯇꯧꯗ ꯊꯩꯕꯣꯡ ꯃꯈꯣꯡꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯈꯜꯂꯝꯕꯗꯨꯃꯛ ꯆꯨꯝꯂꯝꯃꯤ꯫ ꯎꯄꯥꯟꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯍꯧꯔꯤꯕ ꯂꯩꯔꯥꯡꯁꯤꯡ ꯑꯗꯣ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯃꯨꯕ ꯁꯝꯂꯥꯡ ꯃꯅꯤꯡ ꯇꯝꯅ ꯊꯥꯗꯣꯛꯇꯨꯅ꯫ ꯃꯇꯧꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯁꯤꯅꯨ ꯇꯍꯥ ꯇꯍꯥ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯈꯣꯟꯖꯦꯜ ꯂꯩꯊꯔꯞ ꯁꯥꯎꯅꯤꯡꯅ ꯍꯪꯉꯤ, ꯀꯩꯗꯧꯔꯤꯅꯣ ꯅꯪ ꯁꯤꯗ? ꯅꯨꯄꯤꯗꯨ ꯈꯪꯌꯦꯡ ꯌꯦꯡꯊꯣꯔꯛꯏ꯫ ꯁꯛꯐꯝꯗꯨ ꯈꯔꯗꯤ ꯍꯩꯅꯕ ꯋꯥꯠꯂꯤ ꯁꯦꯅꯨ꯫ ꯃꯃꯤꯠ ꯂꯥꯎꯏ, ꯏꯕꯦꯝꯃ ꯁꯅꯥꯒ ꯃꯩꯗꯥ ꯃꯥꯟꯅꯩ, ꯑꯇꯨꯝꯕ ꯅꯥꯇꯣꯟ ꯑꯅꯤ ꯈꯦꯠꯅꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯍꯥꯛꯇꯤ ꯃꯥꯏꯊꯣꯡꯗ ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯆꯦꯜꯂꯤ꯫ ꯏꯇꯞ ꯇꯞꯅ ꯈꯨꯝꯃꯛꯏ, ꯑꯩꯒꯤ ꯌꯨꯝꯅꯤ, ꯑꯩꯒꯤ ꯂꯩꯅꯤ, ꯏꯁꯤꯡ ꯆꯥꯏꯔꯤꯁꯤ ꯎꯗꯕ꯭ꯔꯥ? ꯁꯦꯅꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯅꯨꯄꯤꯗꯨꯅ ꯄꯥꯏꯔꯤꯕ ꯏꯁꯤꯡ ꯆꯥꯏꯅꯕꯗꯨ ꯃꯨꯜꯂꯤ꯫ ꯄꯥꯕꯨꯡ ꯅꯟꯗꯔꯥꯖ ꯇꯥꯛꯇ꯭ꯔꯤꯉꯩ ꯊꯨꯅ ꯆꯪꯈ꯭ꯔꯣ꯫ ꯅꯪꯒꯤ ꯀꯔꯤ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯜꯂꯛꯇꯨꯅꯅꯣ ꯍꯟꯗꯛ ꯃꯔꯛ ꯑꯁꯨꯛ ꯃꯊꯤ ꯐꯣꯡꯂꯤꯁꯦ? ꯅꯨꯄꯤꯗꯨ ꯈꯪꯅꯧ ꯅꯧꯊꯣꯔꯛꯂꯦ꯫ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯐꯥꯎ ꯑꯀꯤꯕ ꯐꯥꯎꯏ꯫ ꯀꯔꯤꯅ ꯇꯤꯛꯂꯩꯗꯨꯅ ꯅꯣꯏꯅ ꯑꯩꯕꯨ ꯐꯥꯖꯤꯟꯒꯅꯤ? ꯑꯩꯕꯨ ꯐꯅꯃꯛ ꯑꯃꯝꯕ ꯀꯥ ꯑꯃꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯂꯕꯁꯨ ꯏꯃꯨꯡꯁꯦ ꯑꯩꯒꯤ ꯌꯨꯝꯅꯤ, ꯅꯟꯗꯔꯥꯖ ꯑꯩꯒꯤ ꯏꯄꯥꯅꯤ꯫ ꯃꯥꯒꯤ ꯃꯇꯝꯗꯤ ꯂꯣꯏꯔꯕꯅꯤ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯅꯕꯦꯝꯃꯗꯨꯗ ꯈꯪꯍꯜꯂꯨ꯫ ꯑꯩ ꯑꯁꯦ ꯅꯈꯣꯏꯒꯤ ꯑꯔꯣꯟꯕ ꯈꯨꯗꯤꯡꯃꯛꯀꯤ ꯍꯧꯔꯛꯐꯝꯅꯤ꯫ ꯅꯤꯡꯊꯦꯝꯒꯤ ꯅꯥꯛꯇ ꯏꯈꯣꯡꯅ ꯊꯣꯡꯅ ꯆꯠꯈꯤꯕꯗꯨ ꯄꯥꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯂꯝꯕꯤꯗ ꯌꯦꯠꯀꯅꯨ꯫ ꯅꯪꯕꯨ ꯀꯅꯥꯅꯁꯨ ꯊꯤꯡꯗꯦ, ꯌꯦꯠꯇꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯒꯤ ꯅꯥꯛꯇ ꯅꯈꯣꯡꯅ ꯊꯣꯡꯅ ꯆꯠꯇ꯭ꯔꯕꯁꯨ ꯃꯥꯒ ꯂꯣꯏꯅꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯉꯥꯎꯍꯟꯗꯨꯅ ꯅꯪꯕꯨ ꯃꯁꯛ ꯈꯪꯕꯤꯅꯕ ꯍꯣꯠꯅꯔꯤꯕꯗꯣ, ꯃꯗꯨꯗ ꯊꯣꯔꯛꯄ ꯑꯐꯕꯇꯒꯤ ꯗꯥꯏꯇ ꯅꯁꯥꯅ ꯌꯥꯖꯔꯤꯁꯤꯔꯥ? ꯑꯩꯒꯤ ꯃꯤꯡꯃꯨꯟꯗꯨꯅ ꯑꯩꯒꯤ ꯃꯐꯝ ꯃꯨꯜꯂꯤꯕ, ꯑꯩꯕꯨ ꯑꯉꯥꯎꯕꯤ ꯑꯣꯏꯍꯟꯕ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯦꯝꯆꯥꯁꯤꯡꯕꯨ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯤꯕ, ꯄꯨꯝꯅꯃꯛꯁꯤꯒꯤ ꯑꯔꯣꯟꯕ ꯑꯣꯏꯔꯤꯕ ꯑꯩꯍꯥꯛꯄꯨ ꯍꯦꯛ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯃꯗꯨꯒꯤ ꯗꯥꯏꯇꯗꯤ ꯅꯪꯒꯤ ꯑꯪꯒ꯭ꯔꯦꯖ ꯅꯨꯄꯤꯗꯨꯅ ꯄꯨꯒꯗꯧꯔꯤꯕ꯭ꯔꯥ? ꯁꯦꯅꯨ ꯈꯣꯟꯖꯦꯜꯗꯨ ꯍꯥꯟꯅꯗꯒꯤ ꯇꯞꯊꯔꯛꯂꯦ꯫ ꯅꯣꯡꯁꯤ ꯉꯥꯜꯂꯛꯂꯅꯤ, ꯅꯤꯡꯊꯦꯝ ꯍꯜꯂꯛꯂꯗꯤ ꯅꯪꯕꯨ ꯁꯣꯏꯗꯅ ꯈꯪꯈꯤꯅꯤ, ꯆꯪꯈꯤꯅꯕ ꯇꯧꯔꯣ꯫ ꯅꯤꯡꯊꯦꯝ ꯑꯗꯨꯕꯨꯅꯤ ꯑꯩꯅ ꯉꯥꯏꯔꯤꯕ꯫ ꯑꯩꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯟꯗꯔꯥꯖꯀꯤ ꯀꯅꯥꯅꯣ ꯍꯪꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯕꯨꯅꯤ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯉꯥꯏꯔꯤꯕ꯫ ꯃꯇꯧꯗꯨ ꯌꯥꯔꯔꯣꯏ ꯈꯪꯂꯦ꯫ ꯃꯩꯔꯥꯕ ꯂꯥꯛꯁꯤꯜꯂꯕꯗꯤ ꯂꯣꯏꯔꯦ ꯈꯟꯗꯨꯅ ꯁꯦꯅꯨ ꯅꯥꯀꯟꯗ ꯂꯥꯞꯇꯛꯅ ꯂꯦꯞꯂꯤꯕ ꯃꯟꯗꯤꯡꯕꯝꯒꯤ ꯅꯨꯄꯥꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯀꯧꯏ꯫ ꯋꯥ ꯈꯪꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤꯗꯨꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯁꯣꯔ ꯆꯤꯡꯂꯒ ꯄꯨꯈꯤ꯫ ꯅꯍꯥꯟ ꯃꯈꯩ ꯀꯞꯇꯨꯅ ꯂꯥꯎꯗꯨꯅꯇ ꯂꯩꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯣꯛꯃꯤ ꯃꯁꯥꯅ ꯈꯪꯅ ꯆꯪꯖꯈ꯭ꯔꯦ꯫ ꯁꯦꯅꯨꯁꯨ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯍꯧꯏ꯫
इतप तपना थांगलकपा खोंथांग मपुंग मरै फारा माले नोंग हाइबदो ngathoragले माइथीबगी पेंदबा पुदुना मफम कईदसु चटनिंगदबना मागी मीसिंगदुना nganbabu फामदा पुदुना चटकिबदो मा यावरुद्रे मंदिंगबमदसु चंगलुद्रे निंगथेम कोलुपता लागलगा नोंगालमदाइदुदा ngahak उइथारुइ करमना उइथाखिबनो खंगदे फमुंगदा लोंगदा तुमलगा सिलिंग मथक्तुदा फना कुइनी येंगदुना लेरंबनी मिकुप खरा उइसिलंबा ममित अदुदा अयुक्की अमेंगबा नुंगसाना इंगान nganba mangal ama pirakle phairen manam laklabada mabuk mara tappa ayuki malangmana mairabagi laibakta taba sai maru ani ahumado tapna tapna machi lenghalli aying manungshit aduna phubada masadu haive lenglaga mamit tapna panglakpani magi pak sauraba ka adogi akoibada khariba mingselgi phaklang adogi khal oiriba ngawro ngawba apaba curtain sing malangbagi zagoida yawrammi phazakraba ka adugi mayai phamung adudagi laptakna leiriba mingsel mamangduda phamlammi magi ibema sana iruzabagi cholaba samlak sangna thilliba laibakki chandal setliba morok atawba machugi phanek amadi inaphi zagat kawki mikupto angauba langzamgi phi amana asotpa masham taithokliba nupido yengna ngasiso oina na kauri oi fat yengthora inupido karino haibagum suktuna mairaba nokmi manakta lau haibagumna tharek phamung mathakta tariba makhut aduna kausili nupidu laktaba tawdi hagotuna laklaga phamung machida phamlare aduga itaptapna cherei hagot kedi haidadana karino ngausinarido mairaba noi noktuna phagi torei mandingbam ganing them kolop kasibo secretaram leirajalo nangsu aisu hekta leiramise nangdi leisu leiramde aide ayuk nganta lakpani imasina mi thara aga kaurare mairaba khanjana na yenglei kaino ngasidi secretary kaino hangjide sana ibe machap lepi arawba mamitna tagup yingi nupadu sumit ingduda nok thorakle phagi dawunida nang haidena pangai haibunate nupidu matin tapna yothaduna hairei dadongdo senuda sinarame aidi yumda handaba yaroi yamung lehawning laga lehawro mandingbamda yam wana lei haiba aisu khangi khangtei thaidorapa wahaido mairaba hena khanjilode khandabana khumlei leiba hangoi haibadi nate kitang hainaba watpagini ado sanaibema ai wa ma haige nang yaning dabra yengo sanaibema kaina kaurakpada nupidu nungpak phawna khangkong thorakle mana nokpadu mairaba sung hak yawlamlaga tapthadana hairei dadausi america da puse ada puraga layengsi sumai do busi supha phararoi hainingai leite hoi wangang buda khradi sorik yai adubu hojak leiba phibam sidagidi khara pharakpagi upai dilei nupi du khumpam khangde amarom da menjor bunaba fahaningi amarom da menjona pharaklaga oirakkadabadu khallubada maduna hena lumna chatkre maithong du semdana nokmi khummi yambungi thabak mayam duga yagadrane pangkhreda konupi nangse mandingbamgi hui mamangbuda lan toromasu hundu ojela agadaba ingondabu nangna yagadra hairise no inupido amukso nupido na phamung machida phamlubasu mangondagi irap lap thokpada ubada mairaba magi asoibara khalli mapuroibada pen da haijibagi maramse mamangda utkiba magi madau kharana thamoi pen khidrabra khanna masadu haipet lei thoktuna changsilaga ahang pa phamungi saruktuda makhutna phat thai hiptharau haibagumna noklamba nupido khanging yingi ingit ado khangrabaduda mairaba haipet changsinuna nupido takna chingthaduna hiphalli minambagi sagoi sabi adusu thelakpa pungi tan aduda chanana bahonabada marai tawda tapna hipthai apambadi phawi nungsibagi ihulsu leire adubu wasakna punkraba mahakni wasak adu ngakri phawba leirang leinam namlaroi khankiduna makhuttamak paishilli aduga hairei mamai onthoktuna leiriba nupiduda horenne sana kethel chasi chatana ta leire yambungi kari walage aigi nate nangine aina sum ningsingbada
ngasi phawba nangna igi nakta lakpadagi isana khangna phijet phidol amata aina nangonda tamkiba leitre matha mayam sigi maraksida sigi mathasina aigi kokta khwaidagi sahanba matha ama oire wahaiduda nokmi chemni hiblambadagi leithoraklaga mairabada yenglai asibu wani na nganglise pakchabra nangna pipidrasu iyumdagi kokthong ama pujarei yumdagi pibaga aina leibibadoga manabra manaradi hayo anidugi magundo nangoda khenaba leitrabadi sengna hayo ai leiroi hawzakta noklambado chaplepi tumba hawgalakpagi chawrapna sirap tawba khonjel aduga makut khudang thexinduna makok ado ngaktuna mawa yengliba mityengduga tarang satkiduna tarang amada khumi manade nangna leibibana hena magun lei nupidugi tarang chatpa matauda mairaba non thaduna noi ibema sanana chairei nokanani angawba ahingsu hanjilakte nang toriba mamingtani nangna madingbamda leiriba yumdasu leite hai aina ngasai cha piba sangbada dawsido yam nungaitana ui imasisu aingoda kari karino jazat yam wa hai nokpadu chapleplaga hangi imasina kari hairiba nupido khumge tawbani adubu phajinba ama yauribaduna machindu chapleplaga phukhagot tawi khut thokraba nupa aduna ta phaduna amuk hanna hithali handa mukti anido khangna naksinei nupidugi achotpa samlang khara ngaurok ngoba mamaiduda taribado tapna haido piraga imon molaba khutsa adugum imon mon hairei sanai bema ai manglan gi wasak amalei wasak ado ngakpagi matam naksilakle aina nangbu karamba mityengda yengba haibadumadi thamoida adumak leikisanu aduga aina hainingbadi atai nate nupidusu karino khanna yengi mairaba sor tapna honthei yeknabo oiramba kaya ama nangi maramna pangal futokpa ngamloidaba matang ama lakani haibadi ai khaludabani babado nangna themlaga irenjana lehelo ai mabu sokningde sanai be mamagi khutta pairiba mairabagi makhutto tapna inthoklaga hiplambadagi hawgottuna fammi aikhoi pabungna aigi wa tagadra kari ahinba lal leibagino aibu pabung khamo hairise mairabasu tapna hawgottuna fammi tung onduna leikraba nupi aduda yengda tapna makha tai asumna uchi chahongum asapot chenthokduna chaba uchi du faraga hatpa amu ikomkomna asapot makhumdo hangdoklamlaga thawaina chahanduna thamlaga amu pharaga hatpa masina purakadaba kanavadi leibak isonglangan manattana atopa kanava leite sana ibe ma hozakta yenglei yengna mairaba tapna makha tai Manipur da leibar Angres Sahib Singh amata khaktana hatpagi matamdo laklabani aikhoigi kanglani aikhoigi konungni makhoina munduna laukibani hauzik leiriba makhoi singdu loisiladi aikhoigi oigani aikhoigi khutta amuk leikrabadi tungda horakpa lan adugisu semsaba loirabani phisi marum aduda sana ibema kutum china tasilli mairaba masado khazaktang chatharaga kangtholda nga thaduna tapna amuk hairei Thaina matam amada manau ibungo koiringna Chinadagi mateng launaba hairami adubu lan adu hodringe laibak thikri haini adu mapu nang aigi matam sidadi maikei dagi marup singna aikhoi gi ningtam hanjinbada mateng pangge hairare aikhoina su tobi mal kauroi adubu aina amuksu hairi Angres ki colonial era loishinbagi matam yore numit adugi damakta lautakta mayam aroiba wahai paringduda langtaknana yenglakpani adubu ngasisu thongdo kokok thilai mairaba thonglomda yengi nupiduda onsilakpada mabu langtaknana yenglammi miting adu thomankibana mairaba karino khalli nupadugi mataududa masu gyan tarakladuna noksinaduna isawlangi warim teknena tana sanapam khangdimi hayambong adu la horega hayambong adu to horega si haiduna pukhawalaga lepki mairaba phachang silaklaga nupidugi khodang phai laithorok hangi kaidorage yambo onthorakpa maithungado nokmi yenglaga makokto nage tapna haiduna khumi kaisu tawde sum nangi khudang phaningakpa chalo he masaksiga iranga tawsadana
ꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯣ ꯐꯠꯀꯟ ꯊꯛꯂꯒ ꯊꯕꯛ ꯐꯕꯤ ꯁꯥꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯩꯔꯥꯕꯁꯨ ꯍꯧꯒꯠꯇꯨꯅ ꯕꯦꯗꯔꯨꯝꯗꯒꯤ ꯊꯣꯔꯛꯏ꯫ ꯊꯣꯡ ꯊꯤꯜꯂꯝꯕ ꯕꯣꯏꯁꯨ ꯃꯌꯥꯏ ꯀꯥꯗ ꯏꯔꯦꯟꯖꯅ ꯂꯦꯞꯂꯝꯃꯤ꯫ ꯄꯥꯔꯤꯕ ꯀ꯭ꯂꯥꯁ ꯑꯗꯨꯗꯒꯤ ꯎꯔꯤꯕ ꯃꯄꯥꯟꯒꯤ ꯗ꯭ꯔꯦꯁ ꯑꯗꯨ ꯌꯦꯡꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯎꯕꯗ ꯃꯩꯔꯥꯕꯁꯨ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯄꯤ꯫ ꯆꯥꯍꯨꯝꯗꯨꯗ ꯕꯣꯏ ꯌꯦꯡꯂꯛꯏ꯫ ꯇꯨꯝꯗꯕꯒꯤ ꯃꯃꯤꯠ ꯏꯀꯨꯠ ꯀꯨꯠꯂꯤ꯫ ꯃꯩꯔꯥꯕ, ꯉꯥꯟꯕꯗꯨ ꯅꯪꯍꯧꯗ꯭ꯔꯦ꯫ ꯃꯩꯔꯥꯕ ꯁꯥꯎꯒꯠꯀꯦ ꯇꯧꯏ꯫ ꯑꯩꯅ ꯍꯤꯡꯅ ꯊꯝꯃꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯀꯩꯅꯣ ꯅꯣꯏ ꯇꯧꯔꯤꯁꯦ? ꯕꯣꯏ ꯃꯁꯥꯗꯨ ꯄꯨꯔꯥ ꯂꯩꯊꯣꯔꯛꯂꯒ ꯋꯥꯔꯤꯗꯨ ꯃꯈꯥ ꯇꯥꯏ꯫ ꯐꯨꯔꯒ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯅꯤ꯫ ꯍꯥꯏꯌꯣ ꯌꯥꯗꯦ꯫ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯃ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯍꯥꯏꯔꯔꯣꯏ ꯍꯥꯏꯅ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯍꯦꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯥꯕꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯅꯤ꯫ ꯃꯩꯔꯥꯕꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯕꯣꯏꯅ ꯃꯈꯥ ꯇꯥꯏ꯫ ꯌꯨ.ꯑꯦꯁꯇ ꯂꯩꯔꯤꯉꯩ ꯅꯪꯉꯣꯟꯗ ꯊꯣꯛꯈꯤꯕ ꯑꯦꯛꯁꯤꯗꯦꯟꯗꯣ ꯑꯁꯦꯡꯕ ꯑꯦꯛꯁꯤꯗꯦꯟ ꯅꯠꯇꯦ꯫ ꯅꯨꯄꯤꯗꯨꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯃꯥꯅ ꯅꯪꯕꯨ ꯁꯦꯟꯅꯔꯛꯄꯁꯤ ꯃꯅꯤꯄꯨꯔꯗ ꯈꯛꯇ ꯅꯠꯇꯦ꯫ ꯅꯪꯅ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯒꯤ ꯅꯪꯒꯤ ꯅꯇꯨꯡ ꯀꯣꯏꯟ ꯏꯟꯅꯔꯤ꯫ ꯃꯩꯔꯥꯕ ꯃꯀꯣꯛ ꯉꯥꯎꯔꯛꯏ꯫ ꯑꯦꯛꯁꯤꯗꯦꯟꯗꯨꯗ ꯁꯤꯔꯨꯕꯗꯒꯤ ꯍꯤꯡꯂꯛꯄ ꯃꯍꯥꯛꯅꯤ꯫ ꯃꯌꯨꯝꯗ ꯄꯥꯎ ꯄꯤꯗꯅ ꯌꯨ.ꯑꯦꯁꯇ ꯃꯇꯝ ꯀꯨꯏꯅ ꯂꯥꯌꯦꯡꯈꯤꯕꯅꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟ ꯐꯔꯛꯇꯨꯅ ꯍꯧꯖꯤꯛ ꯇꯒꯠ ꯇꯦꯛꯅ ꯂꯩꯔꯕꯁꯨ ꯑꯀꯤꯕ ꯐꯪꯅ ꯋꯥꯈꯤꯕ ꯃꯤꯀꯨꯞ ꯑꯗꯣ ꯃꯩꯔꯥꯕꯅ ꯀꯥꯎꯗ꯭ꯔꯤ꯫ ꯂꯦꯞꯄ ꯉꯝꯂꯛꯇꯗꯨꯅ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯁꯣꯐꯥꯗ ꯐꯝꯊꯩ꯫ ꯃꯈꯨꯠ ꯑꯅꯤꯅ ꯐꯩꯒꯟꯗꯨ ꯁꯧꯗꯨꯅ ꯊꯝꯂꯒ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯏꯇꯞ ꯇꯞꯅ ꯍꯪꯉꯤ꯫ ꯃꯈꯥꯗꯤ ꯃꯥꯅ ꯑꯩꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕꯁꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯂꯣꯏꯔꯕ꯭ꯔꯥ? ꯕꯣꯏ ꯆꯪꯁꯤꯜꯂꯛꯂꯒ ꯃꯩꯔꯥꯕꯒ ꯃꯥꯌꯣꯛꯅꯅ ꯐꯝꯃꯤ꯫ ꯅꯪ ꯃꯨꯟꯅ ꯅꯤꯡꯁꯤꯡꯉꯨ꯫ ꯔꯣꯕꯔꯠ ꯄꯣꯏꯔꯩ ꯑꯅꯤꯅ ꯂꯨꯆꯤꯡꯂꯒ ꯆꯪꯈꯤꯕ ꯑꯩꯆꯣ ꯁꯥꯍꯦꯕꯀꯤ ꯑꯦꯁꯥꯁꯤꯅꯦꯁꯟꯗꯨ ꯅꯪ ꯀꯅꯥꯗ ꯍꯥꯏꯈꯤꯕ ꯂꯩ? ꯋꯥꯐꯝꯗꯨ ꯅꯪ ꯑꯩ ꯑꯃꯗꯤ ꯔꯣꯕꯔꯠ ꯄꯣꯏꯔꯩ ꯅꯠꯇꯅ ꯆꯠꯈꯤꯕ ꯃꯈꯣꯏ ꯐꯥꯎꯕ ꯃꯈꯣꯏꯅ ꯆꯪꯒꯗꯧꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯍꯥꯟꯅꯅ ꯃꯈꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯕꯒꯨꯝ ꯀꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯕꯅꯤ꯫ ꯅꯨꯄꯤ ꯑꯉꯥꯡꯁꯨ ꯍꯥꯟꯅꯅ ꯊꯩꯗꯣꯛꯇꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯐꯝꯗꯨꯗ ꯍꯦꯛ ꯆꯪꯕꯒ ꯂꯣꯡꯎꯞꯅ ꯎꯞꯄꯒꯨꯝ ꯎꯞꯈꯤꯕꯅꯤ꯫ ꯃꯩꯔꯥꯕ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇꯅ ꯀꯥꯎꯔꯕ ꯋꯥꯔꯤ ꯑꯃꯒꯨꯝꯅ ꯃꯥ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯆꯤꯡꯅꯕ ꯀꯅꯥꯗꯁꯨ ꯍꯥꯏꯈꯤꯕ ꯂꯩꯇꯦ꯫ ꯃꯈꯨꯠꯅ ꯃꯀꯣꯛꯇꯨꯗ ꯉꯥꯏꯍꯥꯛ ꯄꯥꯏꯗꯨꯅ ꯂꯩꯔꯝꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯩ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ꯫ ꯃꯈꯥꯗꯤ ꯉꯥꯟꯕꯅ ꯀꯔꯤ ꯑꯍꯦꯟꯕ ꯍꯥꯏ? ꯕꯣꯏ ꯃꯀꯣꯛ ꯇꯞꯅ ꯍꯥꯏꯔꯒ ꯋꯥꯔꯤꯗꯨ ꯍꯦꯛ ꯂꯤꯔꯛꯄꯗ ꯊꯧꯗꯣꯛꯇꯨꯒꯤ ꯋꯥꯔꯤ ꯑꯣꯏꯕꯅꯔ ꯔꯣꯕꯔꯠꯇꯨ ꯄꯣꯏꯔꯩ ꯅꯤꯡꯁꯤꯡꯂꯛꯂ ꯃꯥꯜꯂꯦ꯫ ꯕ꯭ꯔꯪ ꯁꯥꯎꯒꯠꯇꯨꯅ ꯑꯩꯉꯣꯟꯗꯒꯤ ꯅꯣꯡꯃꯩ ꯃꯨꯜꯂꯒ ꯉꯥꯟꯕꯗ ꯋꯥ ꯉꯥꯡꯍꯟꯈꯤꯗ꯭ꯔꯦ꯫ ꯇꯞꯅ ꯇꯞꯅ ꯍꯥꯏꯗꯣꯔꯛꯂꯗꯤ ꯀꯅꯥꯅꯣ ꯈꯪꯒꯗꯕꯅꯤ ꯅꯨꯄꯤꯗꯣ ꯃꯩꯔꯥꯕ꯫ ꯉꯥꯟꯕꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯅ ꯃꯤꯔꯣꯠ ꯑꯣꯏꯕꯗꯤ ꯁꯨꯞꯅꯇꯒꯤ ꯑꯩꯈꯣꯏꯕꯨ ꯌꯦꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯣꯠꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯃꯨꯡꯒ ꯅꯛꯅ ꯂꯩꯕꯗꯤ ꯌꯥꯃꯨꯡꯕꯨ ꯍꯥꯠꯅꯕꯅꯤ, ꯌꯥꯃꯨꯡꯕꯨ ꯃꯥꯡꯍꯟꯅꯕꯅꯤ꯫ ꯆꯨꯝꯃꯤ ꯃꯩꯔꯥꯕ, ꯉꯔꯥꯡꯗꯤ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏ ꯆꯦꯛꯁꯤꯟꯈ꯭ꯔꯅꯤ꯫ ꯃꯈꯣꯏꯅ ꯆꯦꯛꯁꯤꯜꯂ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯃꯥꯏꯊꯤꯕꯅꯤ꯫ ꯅꯪꯒ ꯅꯛꯅꯕ ꯅꯨꯄꯤꯁꯤꯡ ꯅꯤꯡꯁꯤꯡꯉꯨ꯫ ꯅꯪꯕꯨ ꯅꯨꯄꯤꯗꯤ ꯀꯥ ꯍꯦꯟꯅ ꯂꯣꯏꯅꯗꯕꯗꯥꯏꯅꯦ꯫ ꯃꯩꯔꯥꯕ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯃꯁꯤꯡ ꯌꯥꯝꯃꯤ꯫ ꯃꯥꯒꯤ ꯌꯨꯝ ꯈꯛꯇꯗ ꯃꯈꯣꯏꯒꯤ ꯊꯕꯛ ꯁꯨꯗꯨꯅ ꯄꯩꯗꯨꯅ ꯂꯩꯔꯤ꯫ ꯂꯩꯀꯣꯜ ꯁꯦꯟꯅꯕꯤ, ꯆꯥꯛꯈꯨꯝ ꯁꯦꯟꯅꯕꯤ, ꯅꯍꯥ ꯑꯍꯜ ꯈꯥꯛꯇꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝꯗꯨ ꯃꯈꯣꯏꯗꯗꯤ ꯀꯔꯤꯒꯤ ꯍꯥꯏꯔꯨꯅꯤ? ꯃꯥꯅ ꯆꯤꯡꯅꯕ ꯃꯤꯁꯤꯡꯗ ꯍꯥꯏꯈꯤꯕ ꯂꯩꯇꯕꯅ ꯃꯩꯔꯥꯕ ꯅꯤꯡꯁꯤꯡꯕꯗ ꯑꯋꯥꯕ ꯑꯣꯏꯔꯦ꯫ ꯋꯥꯈꯜꯒꯤ ꯃꯥꯂꯪ ꯊꯨꯒꯥꯏꯗꯨꯅ ꯊꯣꯡꯗꯨ ꯈꯥꯡꯉꯥꯡ ꯍꯥꯡꯂꯛꯏ꯫ ꯅꯨꯄꯥ ꯑꯅꯤꯃꯛ ꯃꯊꯪ ꯃꯊꯪ ꯌꯦꯡꯊꯣꯔꯛꯏ꯫ ꯁꯅꯥꯏꯕꯦꯝꯃ ꯃꯈꯨꯠꯇ ꯂꯨꯝ ꯂꯨꯝ ꯂꯥꯎꯕ ꯀꯣꯐꯤ ꯀꯞ ꯑꯅꯤ ꯇ꯭ꯔꯦꯗ ꯍꯥꯞꯂꯒ ꯆꯪꯂꯛꯏ꯫ ꯊꯣꯡꯖꯤꯜꯂꯒꯤ ꯀꯝ ꯀꯝ ꯊꯥꯡꯂꯛꯄ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯃꯩꯔꯥꯕꯒꯤ ꯊꯃꯣꯏꯗ ꯆꯕꯦꯠ ꯆꯕꯦꯠ ꯅꯦꯠꯇꯨꯅ ꯂꯥꯛꯄꯒꯨꯝꯅ ꯃꯥꯏꯊꯣꯡꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯪꯁꯤꯜꯂꯛꯂꯦ ꯃꯅꯥꯛꯇ꯫ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯉꯤ, ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯁꯅꯥꯏꯕꯦꯝꯃꯅ ꯅꯣꯛꯇꯨꯅ ꯕꯣꯏꯗ ꯀꯣꯐꯤ ꯊꯛꯁꯦ ꯍꯥꯏꯅ ꯀꯣꯐꯤ ꯂꯥꯟꯈꯤꯕꯗꯣ ꯈꯣꯟꯖꯦꯜ ꯊꯣꯛꯏ ꯍꯥꯏꯕꯗꯤ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯩꯔꯥꯕꯒꯤ ꯅꯥꯀꯣꯡꯗ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯈꯤꯗꯦ꯫ ꯁꯨꯞꯅꯗꯒꯤ ꯃꯃꯣꯟ ꯃꯣꯛꯄ ꯃꯥꯏꯊꯣꯡ ꯑꯗꯨ ꯌꯦꯡꯈꯤ꯫ ꯃꯥꯒꯤ ꯀꯣꯐꯤꯁꯨ ꯊꯝꯂꯝꯂꯒ ꯁꯅꯥꯏꯕꯦꯝꯃ ꯃꯥꯏ ꯂꯩꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯀꯣꯐꯤꯗꯨ ꯄꯥꯏꯈꯠꯇꯨꯅ ꯁꯤꯞ ꯑꯃ ꯆꯤꯡꯂꯒ ꯕꯣꯏꯅ ꯇꯞꯅ ꯍꯪꯉꯤ꯫ ꯅꯪꯅ ꯀꯅꯥꯗꯁꯨ ꯍꯥꯏꯈꯤꯗꯕ ꯑꯣꯏꯔꯗꯤ ꯐꯔꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯈ꯭ꯔꯕꯗꯤ ꯅꯤꯡꯁꯤꯡꯉꯨ, ꯅꯤꯡꯁꯤꯡꯕ ꯉꯝꯅꯕ ꯍꯣꯠꯅꯧ꯫ ꯁꯅꯥꯏꯕꯦꯝꯃꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯝꯕ ꯅꯨꯄꯥꯗꯣ ꯐꯠ ꯑꯣꯟꯁꯤꯜꯂꯛꯂꯒ ꯇꯦꯟꯇꯛꯅ ꯈꯨꯝꯃꯤ꯫ ꯑꯩ ꯅꯤꯡꯁꯤꯡꯗ꯭ꯔꯦ꯫